ꯀꯩꯗꯧꯔꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯕꯣ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯤꯕ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯜꯂꯤꯁꯦ ꯑꯩꯁꯦ ꯃꯥꯅ ꯄꯣꯛꯇꯕ꯭ꯔꯥ ꯉꯥꯏꯈꯣꯃꯤ ꯆꯪꯉꯣꯃꯦ ꯑꯁ ꯑꯩ ꯖꯣꯒꯤꯡ ꯇꯧꯔꯨꯒꯦ ꯍꯣꯏ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯗꯕꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯒꯦ ꯍꯥꯏꯔꯕ ꯄꯛꯇꯤꯌꯦ ꯀꯩꯅꯣ ꯏꯆꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯑꯝꯇꯪ ꯉꯥꯏꯈꯣꯕ ꯃꯤ ꯈꯪꯉꯝꯃꯔꯣꯏ ꯍꯥꯏꯕ ꯉꯥꯎꯔꯝꯃꯅꯤ ꯍꯥꯏꯕ ꯇꯥꯏꯅꯦꯍꯦ ꯁꯤ ꯑꯩꯒꯤ ꯑꯣꯏꯔꯣ ꯍꯥꯏꯔꯣ ꯍꯣꯏ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯍꯩꯅꯔꯛꯇꯦ ꯅꯁꯝꯅꯦ ꯅꯉꯥꯡ ꯁꯉꯥꯡꯈꯩ ꯗꯥꯟꯁ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯂꯝꯕꯤꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯐꯤꯐꯥ ꯐꯤꯐꯥ ꯌꯥꯝ ꯄꯛ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ ꯁꯥꯎ ꯇꯥꯕꯅꯤ ꯑꯗꯣ ꯅꯪ ꯆꯠꯈꯤꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯣꯡꯉꯦꯗ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯉꯝꯗꯕ ꯃꯤꯒꯤ ꯊꯃꯣꯏ ꯈꯪꯉꯝꯗꯕ ꯄꯤꯛꯏꯉꯩꯗꯒꯤ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯛꯇꯕꯒꯤ ꯏꯁꯥ ꯏꯊꯟꯇ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯄꯒꯤ ꯑꯩꯁꯦ ꯃꯤ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯂꯤꯛꯂꯒꯨꯝꯅ ꯆꯝꯖꯔꯕꯤ ꯅꯨꯡꯁꯤꯕꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯏꯅꯛꯁꯤꯗ ꯃꯪꯂꯥꯟꯗ ꯂꯥꯛꯂꯅꯨ ꯇꯥꯏꯕꯪꯗ ꯑꯣꯏꯍꯜꯂꯣ ꯑꯥꯗ ꯂꯥꯛꯏꯁꯤꯔꯣ ꯇꯣꯡꯉꯝꯕ ꯀꯩ ꯂꯩꯒꯦ ꯀꯩꯝ ꯂꯩꯇꯦꯗ ꯍꯣꯏ ꯕꯤꯁꯨꯕꯤ ꯅꯪ ꯄꯣꯠꯇꯣ ꯌꯥꯝ ꯊꯨ ꯊꯝꯃꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕ ꯐꯤꯁꯨꯗꯤ ꯌꯥꯝ ꯋꯥꯠꯂꯦ ꯍꯣꯔꯦꯟ ꯀꯣꯟ ꯁꯥꯟꯅꯁꯤ ꯗꯤꯡꯀꯨꯅ ꯀꯩꯝ ꯍꯥꯏꯗꯦ ꯑꯩꯈꯣꯏꯅ ꯀꯩꯝ ꯇꯧꯗꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯁꯦ ꯅꯪ ꯅꯃꯥꯏ ꯊꯥꯖꯤꯜꯂꯛꯎꯔꯣꯅ ꯗꯤꯡꯀꯨꯒ ꯂꯩꯅꯥꯒꯒꯤꯗꯨꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯍꯧꯕꯗꯣ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯦ ꯑꯗꯨꯒ ꯗꯤꯡꯀꯨꯗꯁꯨ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯗ ꯌꯥꯎꯁꯤꯜꯂꯤꯁꯤꯅ ꯅꯊꯧ ꯂꯩꯇꯕꯩ ꯋꯥꯔꯣ ꯗꯤꯡꯀꯨ ꯀꯥꯏꯅ ꯃꯤꯡꯀ ꯁꯦꯠꯀꯠꯇꯅ ꯅꯥꯍꯨꯝꯕꯗ ꯁꯦꯠꯂꯗꯤꯕ ꯅꯪ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯅ ꯌꯦꯡꯒꯦ ꯌꯦꯡꯉꯩꯁꯤ ꯀꯨꯏꯈꯠꯂꯛꯑꯕꯅꯤ ꯉꯁꯤꯗꯤ ꯅꯣꯡꯊꯥ ꯀꯅꯥꯅꯣꯁꯦ ꯃꯁꯛ ꯈꯪꯒꯦ ꯅꯪ ꯀꯩꯃꯨꯛ ꯇꯧꯔꯤꯁꯦ ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯗꯨꯕꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯉꯝꯃꯗꯤ ꯂꯥꯎꯅꯦ 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 ꯅꯪꯉꯣꯟꯗꯁꯨ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯑꯗꯨꯒ ꯅꯪꯅ ꯂꯩꯅꯥꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯗꯨꯒ ꯅꯪꯅ ꯐꯅ ꯂꯩꯅꯥꯅ ꯂꯥꯟꯅꯕꯅ ꯑꯩꯉꯣꯟꯗ ꯁꯤꯜꯂꯁꯨꯅꯦ ꯂꯩꯅꯥꯅ ꯅꯪꯉꯣꯟꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪ ꯅꯃꯨꯡ ꯇꯧꯕ ꯃꯪꯒꯅꯨ